Matik chadaba Manipur University gi BC lauthuu haiduna BC gi office KSA gi thomi singna yerum thajinduna khongjang jangsinkhre. Kukizo MLA sing yausilakpa ngamdabadagi Central Leader singa hayeng nungthin unaragani Delhi da leiriba MLA sing kanaga unagadawribano haiba phawba khangdri. Manipur gi anauba Chief Minister ama hayeng khalaba yana laire. Source Meitei Sanghandanaba Kukina leimakhongda irang haurakre. Drug KG 36.05 ka konana phakiba lemithang haukipki bail order High Court na suspend tawkhre. India da Nipah virus sandorakpana Asia da nungnangba pokhale. Saliba sahi 2026 da ahum suba wanwar thoklaba yai haina akiba phaunarambadu thoklaroi haina experts singna phongdokre. FNCC na kuki singi mathakta chatharakpa lambi thingbagi khongjang asiga numit kun mathoi sukre. Phulhin Naga Coordinating Committee amadi Joint Tribe Council na kuki singi mathakta chatharakpa lambi thingbagi khongjang asiga numit kun mathoi sukre. Hariba khongjang asi suda leiba KLFP gi Kedar Singna Ireng Naga Village ki khun gi polam kaya thugairamba amadi Kukilian stay away haina tharamba amasung khulasigi chairman da khunmai thagani haina ki halambagi mathakta security forces ki mamangda khulai paiba Kedar kaya laktuna ki halambaga mari leinana sangsilakibani. MLA Susindro di Delhi chatpana te sinsar chatpani haina phongdok lamle. BJP High Command na BJP MLA sing amasung NDA Alliance ki MLA sing Delhi da lakna ba kaurakhibaga mari leinana airport da MLA sing Delhi chanaba lakhiba singi marakta khurai AC gi MLA Susindro da paumi singna hangba wahangda mahakna mahakti sinsar da phangsalama yawba chatpani haina phongdok lamkhibani. Mass signature campaign da miyamna saruk yaminasi Malem Thongam. BJP gi Central Leader singna kaukhiba MLA singi mifam hayeng nungthin pung ahumda oina pangthoklagani. Aikhoibu namtharakliba India lenga ki sajat jabangam loi Sorai Sam Memsa. Leimakhong area da Meitei IDP sing Mayumda Hanjinge Toubada kuki singna buffer zone lasilakpa yaroi thingakpadagi Central Force singa Muknakhre. Yamna angakpa pawamana UP da Nupa Amana mahaki sanda rep tawkhre hari. Hariba thodok asi UP da thokiba thodok amani.